Good morning, viewers. Northeast window na sandokchariba news analysis mideng tabiriba punmangpu ahanba mangtada Aribam Reshma na taramna okchari 𝐍𝐀𝐿 uchari. Ngasi aikoi pause singda kari karamba maru oiba pausing phonglibage haiba du khana nainabagi damakta aikoi studio asel lengchinduna laibire aikoi oza mingoina panjarabada S Bubhol oza bu ahanba mangtada taramna okchari 𝐍𝐀𝐿 uchari. aikoi oza AMCU gi General Secretary oibiriba oza Thachari oza adudi oza aikoi ngasi gi pause singda top headline oina phongliba pau amakhaktang ahanba lokhatchagi oza masida haribasi oza aikoi mass combing operation chathanaba Central Forcing thunglare Central Force ki company yankai thamnaba mafam lepthokre haibasini oza aduga masiga manaba mongda atopa pause da phongliba sina manipur su Jammu and Kashmir ohlakadoribra haibasini aduga Central Forcing Park takna deploy tawnaba honarakpagi mayokta mahiroi sing amasung miyam horakre 𝐍𝐄𝐖𝐒 PS ta lainaba lakhiba CRPF sing mera paibi singna thatlaga halankre haibasini oza sigi matang ste kari ofum thaminga. Thank you Reshma. Northeast window TV gi viewers singbu hamta khurumjari Reshma yam maru oiba topic ngatani hochi gai khoi yamna awaba phibam amada laibasi yam nuwaite adu thengnaba tabani ramji chahi kaya khoi thengnaduna ipa ipu singna thengnara laabani madugi masa masu singni ko aduna hojiksu me ahumdagi khoi tangdu laita daba phibam amada hojik phobo laibasida matam chana shop togdaba resolve togdaba sigi marak sida Shanti purakani haibagi mingda hojiksi combing operation paktakna tawni haibagi mafam yankai mukta ko koi tongan Central Forces sing koi deploy tawra thangani haibagi kano lairibase masi yam nungnang ningai ni aduna aikoi da thengnagrabani koi 1950 ki ko Armed Forces Peace and Powers 1950 Armed Forces Peace and Powers Ordinance ko 1945 ki mahut silaga British ki colonial akoi Bharat ki lalhobasing haiba tare natraga Bharat ki ihog tobasing namthana bagdam tsem giba Armed Forces Peace and Powers Ordinance British India ki British authority na madugi carbon copy ni akoina hainari ni wishwari bani Armed Forces Peace and Powers Act 1958 se akoi da akoi thengnara lakhrabani aduna 1980s ki matam de ko akoi ki ake dolendro gi matam da manipur pak sanna loibak chingtam thamaga koi combing operation chathakiba adugi achauba chaitheng akoi thengnagrabani madugi chaitheng saina nataga repressive oiba amna namthaba otpi nebi bagi oiba saktam do khangba ngamaktabadagini akoina mara paibi na thoktina ngasi ima singna ahamna pilan ani subulu pilan ko 1904 1939 gi matungda 1975 ki akoini sabandi gi movement lakra matung 1980s ko si matamdagi mera pabi movement laktana kanna thengna khiba mai paktana akoina yam akoi naharon akoi inkhalak liba youth singi adu mapunsi kan khiba ko adu akoi thengna khrabani adungi marak makhata na akoi extrajudicial killing akoina maram chadana akoi youth sing laigidaba mayam akoi thengna khrabani adu aikoi hojik leiba phibam sida madugumdu hanjilakadra haiba posini akoina chingnari base aduna khoi masi yamna kupna khoi yeng batai senna batai akoina saukhatlaba hojiki matam asida akoina maram chadana akoina mi otpa naiba sing mayama yarakpa yabagi akiba leibase akoi yamna vigilant oina leiba changi aduga tasengna akoi gi hojik leiba film si yamna wabanina masi matang oire akoi kitang kupna yengba akoi gi miyang gidamta leiriba CSO sing ko lagi government ka hariba leiriba koi stakeholders sing mayam koi yamna hojik ta singna section na matam oire half hearted boina leiba koina adum mai phajani da tawjani da hairaga kharana yam dait leina thabak tawba aduga kharana adum pangthok chang thoga leina bagi matam se kitang koi thengmalabra maramdi aikoina section lawdaba mikupta koi satrang sana bada hairi dana pu thangbudu haidragadi sena natraga ningthaudu khongnaw na bok charaga la loidini aduna hallamani pai pu singna furup kuntraga mapangi pari purina section na thambiramba manipur gi film se kaiba yadi haibani kaiba yadi hari se karino haiba matamda kaiba matamda laiminari ba furup sing asigi
sang na lisang sina tangdu leitaba punsiro nama leihobunga moidaba furup mayang gi physiology asengba tunglam sat adu leitabadunani mapumdagi maset tabase oithui kasu kaide tawbudadi mapumdagi taragi masjid singduna mapum moibagi saktam lowba ngamnarba kandada oithokpani adu manipur gi lairiba topography koyoiba geographical locations hariba mayam sing asi yelaga singtamgi oriba topography se ek setok na ba duga furup masen sing ase kuina leiminar pa magi lairiba mayam si yengura kanda hek khaido khajin tawda masi kana tawdi habani aduna combing operation si hoi media sing na hojik report tawre masi akoi hana mamang thengna khiba ki mayam du yenga kanda kana leibani matang se aina thamjaning badi we are well experienced koi ima sing koi miam sing sigo mayam sing si thengna na ba koi adum sem saba tabani koi upai leite koi di thengna ba tabani koi gapun gi saktam ngak ba tabani furup sing gi identity kan ba tabani manipur yoiba asangba tunglam chat afaba ma tungi miron sing dai koi sinara ma tabani adubu ngasai combing operation haiba city lairi ba khulai pai ba sing mayam sing se thengna na ba koi bhar ki forces me ama laktoini matang sida aina kitang thamjaning badi aikoi gi laijari ba intellectual gi pool sing ko academician sing aduga think tank sing have stakeholders ingi dan or government non government gi advisors sing hai tare so called intellections makoi myam sing ase masi gi masak thok pa kaino se khara uba watli maramaduna koi gi scholars are the architect of the nation or state harim ni ko karasma aduna koi gi scholars sing intellectual myam sing ase hauji kitang thorok lo aina ai apani tawjeningi aduga hariba mayam sing ase amna kupna yenga kanda ai koina khanganing ba haiba tare ai koi issue je sini ase bharat government or international communities da masi koi khanghan ba yo daba mali maramaduna yaring kai khulai gi posak sing thengna ba dam ta policing thajala ko oigera koi yam chikshin andabadi yade maramdi ai koi da masi gi achouba sai phu chaina ma thengna duna lakli bani si hana thamge ko so lecture oza yam nungai je ozana phajak wafam kaya thambi khre aduga makha chathajarak poina lakhutchagadoriba paw sina oza aikoi mitop singna transnational crime chathaduna india da chawna singnarakle haibasini masida palibasi myanmar dagi mitop changlakpagi wafam india na un da pukhatkhre haibasini sai matang sida oza kai wafam thambi masi yamna akoi da yam nungai ba paw amani amram da awaba marak sida karigino haimatamna india gi adugno permanent mission gi first secretary wariba koi Christy kano hai tare tagia ko mana Geneva da leiba UN gi adugumba human rights ki council da hoi andagi 56 kano ma session nama sathaga doriba siga mangoina na hariba issue jima pukhre ta sengna masi achumbadu khanglapani akoi se aran basi yari gi tawrui da bani akoina concocted history ga na akoi cookie gi so called elites ko koina masi sudo elite chai tare scholars singna simjin sajin ba koigi lyric sing natraga literature sing yam putho kanda manipur history thaina ba lakna ba se si tawrui da bani and then not only just sin cookie jingi so called scholars sing not even akoi maitai then other communities leminary ba puna magna ngasai gi academic intellectual output on a thorok leba ngasai work sing se it should be purely based on the koi kanoni koi authenticated koi documents and the kind of proofs na lera kana e ga bani bhapna sajin ba hypothesis ta or imagination da yumpham moi ba se masi yaring gi tawroi da bani maramaduna phana psycho kitchen gi intellectual jing na aran mayam isalaga su masi manipur thoi ba se akoi sin gi immigrant sing mayam na akoi gi changjal li puri 19 dagi hina changjal la khiba dagi aduga indang bana kai nai ba ko akoi indigenous population mayam je mangan na balak na bagi asawi impact ama la e chafu ma phangu dagi masi unrest to e chaos to e ko oi su me 3 dagi hona haiba kana allofun oigedo organizing sing asina ko akoi gi achauba mang ta ko mayama koi ki misam yang gi punsi da ka helli base india knows india masi already mamang na joy koi gi defense minister ba ko ko an high rabani the rss ki kono ko sip na high rabani
then manipuri governor na hairabani masi immigrant gi issues ni masi aggression ni aduna masi foreign aggression amani gaina hariba myam sing ase masigum se akoi asumadu laibani matang sida aina amsu thamjaningi so called akoi gi scholars ko akoi intellectuals ai am to invite tawjari je then akoi gi CSOs ka myam sing ase yam responsible kanu ngatani ina lawjai maramaduna hoji hariba christi tagia koi permanent kanu human rights ki mission gi secretary jina pukhla gi matang asida pukhakre di haira kanda masi thagat pa natraga madugi mamonda kanu kitang akoi gi appreciation piba support piba sukara ta hunjaningi aduga makha tana nainaraga hena maroi ba data akoi isa da thengnari ba pot ni na mana pukhali ba potu yamna tanja sida ikona ma bu thagat pa aduga india gi report hena makha tana marik sumna ba support tawba si akoi gi thodang ni lawi aduna sigi thodang sidi college scholars the human rights the indigenous people's rights the work tawriba organization sing aduga CSO sing hena concern oirakanda hari possible hena mapung phaningi report tu hena phajana thamakanda si world gi UN gi issue wen ba matang sida akone tanjam sul hu ba yai manipur da mitop sanglapagi awaba awangno ko bharat da mitop sanglapagi awaba mayam lai ba se mase ko thena do lak labani assam da ko 1976 ka gi kanu daga amna 70s gi matam dagi thokriba kogi jahi tarupau lai wahi masing tama phangdana thokiba mayama asui kari gi mayam thokre ko akoi su 1980s 90s da thokre ko sigumba mayam da lairiba singa se akoina pukhalla ka na mitop ki issue ji sasena koi thingnerabani hoji mitop lairi haibase khangbani na akoina akoi gi lairiba miyang gi oiba lusing liba singna lamjing bigidabase khare hena koi hariyo posaka se mamde mitokyo yo burden je masi bharat kyo yo burden wegedabani masi national gi issue ni then international gi burden wegedabani united nations ki indigenous people's forum gi da mato masi pukhalaga recognition ma piraga international issue oyengadaba matamni si kanana sengedagi kanana work togdagi haiba akoi hoba leiba ui maramaduna akoi gi mitokki issue hujik akoi sisti tagiana yam phajana pukhat pa horak pasida aikoi goiba concern akoi mari leinaba organization natraga misak singna ko intellectual academician singchina amonda support piba then thena marik chuma data sing information piba then amuksu aikoi goiba issues se foreigners issue indigenous peoples people I think singa it should be the national agenda oigedabani then it should be the international agenda hoji international agenda oidri ko sigumasi koi lahuningi adana masi yam phajaba topic ni dasma ko je thagachari oja aduga mathangda lakchagadoriba pawa sino oja aikoigi masida phongni basi Kangpok Pida truck mai thakre mai kan bachang nuba fire center da no mai kapsilakre haibani oja masida palli basi oja ai matiam tang pa thokjarake Imphal dagi Dimapur tamna charkhiba maitegi truck ama Kangpok Pida ngarang numidang kuki singna mai thakre Jiribam da chu kuki singna ngarang police ki checkpoint ama mai thakhiba ga loinana mai kan bachang nuba police ama de fire service ki gari da no mai round kaya marum kapsilakre haibasi oja aduga masiga manana atopa pauche da phongni basina Kangpok Pida kuki singna truck amasu mai thakre winger amana mai thana ba hodna bada police na kalhaure haibasi oja sigi matang de oja kari wafam thami masi ano nati harasma me 3 daki satharak pasin kuki immigrant singna ko mitei misam yam na maruina aduga tasengna singnari badi khunda laita minari ba proof kuntra gi mata khunda laita minari ma yam na singne bani manipur gi apun gi saktan na singne bani aduna hojik makoina tarokli basi kari haitare masigi da muktadi rule maliam da like ko international gi oiba customary law da adugi wang ma da laiba bharat ki constitution gi wang ma da laiba manipur da hili sang sin da laiminar liba satna lonchat furu mayam gi fajarba mari furu masa gi so khaina laiminar liba mayam sing se masigi satna lonchat ki wang ma da any available means chaos the hingsa genocide ko terrorism mayam singa se koi masi upai sinar kanda pandam phangani haiduna sangselapa posak gi saruk amani an tawrakhini masi koi
makatana sum singnaraga akan singnabagi masak aman lay haibadu utlakanda last ta makoi entity ama oina aikoi se otpirabani ga haijalaga aikoi se nahetpirabani ga haijalakanda makoi ngasagi separate administration gumba adu phangnaba khonabadu akoi honarakpani aduna masi adum chatharakini adu aikoi gi nungai tabadi terrorism ni genocide ni aduga masi malem gi wariba koi gi yamna satna lonchat ki wang madane se khangna aikoi gi state ki ko concern or central gi lebe parliamentary forces mayam singa sinne ko masi ngak ngamdaba se masi amna nuaite tasengna thokli be irang sen maitei ga kukuye gi natte haiba se aikoi yam clear oina khangbam thoi maramdi mamang gi history da there had never been any say event or episode ko about conflict between the Maitai and the Kuki Ekoi Legi di 1990s ki matam na thokiwa naga Kuki ihog do the Maitai na awa akoi kopai ga sindana ko campaign unity ka sindana tongan maluk ko ngam changdana akoi na santi purakiwa kankiwa ko mayam sing adu ki thodang lorak pani maram aduna ngasai gi thulak iba mi chigi irang ase masi government makoina pama dimalama tanba adu oibani tasengna adubu makoina government central government of India government amasi taubugi mahutta makoina miti misam miyamda koi genocide terrorism ki thabak chatharaga makoi dimani tanbani hojik India government adu mapung phana khangakani malem gi government khangakani koi event lady man video clipping photos and then history wall is so fast develop ko duna yamna well informed oiba yamna communication wanga matamni toksinabi yaroi ko history yaroi aduna sigi mayam si yenga kanda makoina satharak le posi yengura kanda di makoi makhata na sigumba mai thaba degi kana misam hatpa huisu misam haji moide laitre civilian ga moide laitre ko maitei ne bu haradi halani haibagi kana dani laidise ko amara maduna siguma se koi state madu responsible law and order gi phibam ni aina koina lobhom thoi maramdi akoi da terrorist leire akoi da genocide chathaba mayam leire aduna international criminal court ko international court of justice ka leiriba mayam singa sida masi phajana document toroga pukhatpa koi soidana pukhalakini no madi ko asise gi yenga kanda soidana haiba mogi ringleaders ko soicherak phangakini maduna matamgi wani adubu hojik largest democracy ni hariba government of India lairi then to pasigi manipur government lairi sina masi thingba ngamdaba simadi yamna nuaite tasengna masi yamna pangdaba pikanoni amarom da harkar ko government of India gi adu government of Manipur gi maramdi thoiba thodokchu hoi chumbalan ba police natraga army hairo natraga police hairo ama hairo chumbalan bana atopani dana nongmai kapa misam miyam da nongmai kapa natraga gari ama mai thaba ise yadi haibani da masibo thingam draga di madu state lairibra haibani da aduga central forces sing aduna kari no to mo ma thauji kari to bono haiba question lama tholok paduni miyam na pena dana masi yam laibase yam na henmal labani adu tasengna government gi mathau tawdaba simati masini miyam na quality pena dibase aduna people na masidi decision number logena bagi tanja bhawa yaurakli aduna hena sathi film se soidana lakani ko aduna masi akoi hana khanga bani hojik film sida lairaga di tongan ba ahen ba violent oiba yamna pandaba thodong yam tholok pa yabagi kano leibase government is to be well concerned akoi yenga dabani aduna such violent activities now should be curbed immediately without delay masi tawgadabani at any cost chumbalan begi justice to kona lagnari dina mayam the violent activities di khadak ta masi thingadabani so ai apin tawjari ojiksu matam laiti haibanati akoi yadragadi miyam na adum thengnajabagi tanjadu akoi dum lakani maramdi akoi hingani akoi gi apun gi saktam ngakani adu tawkom tawpo government gi mathongdo adu tawhaning mani aduna amasi adum chatharakhini akoi apam phangna ba phangri fawba haiba potuni
aduna aikoina masi yam kunna document tawbu tai kamai thoino kholino to arana mong si mariam gi hayang matam chan chana koi presentation thamba tai thengna ba tai prepare tawbu tai aduna kitang akoi khara hena akoi leiba concern stakeholders CSOs ko then individual mayam singa si khara hena dai tal honingi si thangge ko Reshma ꯍꯥꯏꯖꯤ ꯑꯣꯖꯥꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯄꯥꯎꯁꯤꯡ ꯂꯧꯈꯠꯆꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯆꯔꯒ ꯑꯣꯖꯥ ꯃꯁꯤꯗ ꯂꯥꯛꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ DMUꯗ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯀꯌꯥ ꯆꯨꯝꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯄꯨꯂꯤꯁꯀ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯛꯖꯥꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯕ BC ꯔꯦꯖꯤꯁꯇꯔꯒꯤ ꯃꯊꯧ ꯐꯖꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤ adum concern wa education jidi yamna maru oibani ko aduna education ji lana phangmuduna buni ngasai gi chin kuki jingna lana ngasai gi kan tawna ise aduna masi yam maru oibani anya lawningi education je manipur di education si khoi NEP new education policy ga laksal ko matang sida jo khoi si yamna conscious oibo masang bani khoi mamang la so hana hai duni khoi gi education jidi khoi oiba ai samok su ko teaching profession da lakpa da yam nungai ba matam la khoi textbook yumpham oi ga haibado the right five plants growing around your house kind nga sai ai kano gi assistant teacher am gi class the question ja hangam kanda thai angang duna coconut adagi cashew nut adagi betel nut gaina ka khumba adu full ma ka phangaga ko pi le magi ai tasengba ai thengnagi ko adu taseng ai waja du koraga hangma matam dadi sa textbook to yaw yai khoi di textbook di khumma di full mark phangbi ma leidan textbook yawramina adu taseng na hari banangi akoi ba hob mambi mangagi maming iu hara kanda adagi kana UV pambi adagi kano gi kwa mana adu da me loida ba isal agadi madu aseng education la haibaduni tasengna oja assistant ju lalamdre maramdi tammiba textbook to samudra khongbanda pokpa writer amane iba oiramba aduni aduna ngasai gi textbook tagi full mark piri ne na ma ju haire so na angang du lana tambiri ai akoi bada howa wa leiri ko injang na pi mana masing pik thana leiri ba khongnang pambi kobula pambi sini aduna akoi usi dum hari duni state ban nongin samaj dum khangi nongin masinja kai sai har kana da khangde makon kai sai har u sai da haijil i usek ni na u da su sade ma di leibak ta sai ko mongsongda then tingkang para sai si yong na khoi tambi de kangla sa gi history hangoi da khangoi leidana hojik phoba pik raba manipur da khundari singi ai koi history an me am halai ku thang ani mo hani halai kun tha to furup sibo furup masing mo khangam drimne haidi education ji amna divert aduna sigi part am oi jak ji DM college da haisi akoi gi amna prestigious oiba amna thodang lorpa education da soba role am lorpa institute amani ko masigi sadra ngatani ngasi laiba ki yumbiren oidana ko la yu mayam se masida laiba anouba masina university ki thak ta won graba matung da ko even manipur university culture yauna hari basing asi the attentive people gi attentive government amagi makha da laifam thok amagi status ra haiba du yengo kan that's a very questionable yam nungai ti haibani da once mase hokdokre hai tari university ek leirabani ek ti makha da kari awala pa mayam se agi tongana budget ko then madugi awala pa mayam se mas give le haloi do ne haibani fa fa mi la aga su ko khoi gi fa fa mai ke no la aga su system do madu kai rabani na sai fa mi do gi victim moiraga dum chakhi haibani na rakha matam chana tawngam da ba adagi admission matam chana tawngam da ba adagi education ozajing matik chana leita ba adum thengnaga lai si gi wathok se kuire hai bani ngasi ngarangi nati aduna masi yamna cheksingadoni masi dagi thorko satra mayam duna ihau da tawrakanda da irang da tawrakanda adagi panga pass out degree duna hayang aikoi gi oiba kano sida kamaina future pillars du tholaka dai no hai bani da aduna aikoina education sidi masidi yam section na logodobani not only in the syllabus curriculum ko but also in the magi system of functioning
ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯑꯗꯨꯝ ꯁꯅꯥ ꯁꯅꯥꯎꯅ ꯍꯥꯏꯔꯝꯃꯤꯗꯨꯅꯤꯀꯣ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯦ ꯅꯥꯀꯟ ꯅꯥꯝꯃꯗ ꯂꯥꯏꯔꯤꯛ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯅꯥꯀꯟ ꯅꯥꯝꯃꯗ ꯈꯨꯟꯅꯥꯏꯒꯤ ꯄꯣꯠ ꯑꯃ ꯄꯣꯠꯂꯨꯝ ꯄꯨꯕ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯍꯩꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗꯁꯨ ꯃꯈꯣꯏ ꯀꯟꯅ ꯌꯥꯎꯔꯤꯕꯅꯤ 80ꯁꯀꯤ 90ꯁꯀꯤ ꯃꯍꯩꯔꯣꯏꯒꯤ ꯃꯨꯞꯃꯦꯟ ꯂꯥꯛꯄꯗꯒꯤ ꯐꯣꯔꯦꯅꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯅ ꯋꯥꯔꯣꯟ ꯃꯌꯥꯝ ꯑꯃ ꯏꯗꯅꯀꯣ ꯑꯩꯈꯣꯏ ꯑꯁꯨꯝ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯗ ꯃꯇꯤꯛ ꯆꯥꯅ ꯑꯣꯏꯅ ꯃꯣꯏ ꯊꯧꯗꯥꯡ ꯂꯧꯔꯛꯄꯒ ꯂꯣꯏꯅꯅ ꯅꯥꯀꯟꯗ matam phangjaba kitangda larik haw yalaga chachabugi tanjazimadi masi miyamna pigadabani aduga government na pigadabani adana attentive government ama gi mathau khara watpa ko aduga responsible bureaucracy haiga tare mai constant miyam sing laidiba sing aduna kitang attention piba watpa gi kanoni ai thamjage maramaduna athuba matamda namasi address tawgadabani haiba awafamdu thamge ko rasma Hajari oza yam nungai se aduga mathangda lakjagadoriba paw asina aikoigi thokliba irang asi mitei furup ka phamina duna wari sanabagi mathau tade center amadi state lenga ka phamina duna waroisin purakadabani haina kokomina phongdokhiba aduga oza mathangda makha tarakpa oina leibak ngak pangamloidabu oirabadi pham thadoklo haiduna minister khemchan gi yumda thomjin khre haibasini oza maside pallibasi kokomigi women wing gi nupi lisingba singna manipur lenga ki minister amasung mla singda leibak ngak pangamloidabu oirabadi pham thadoklo haibagi khongjang makha tarakpo oina ngasi su yumnam leikai da leiba RDNPR gi minister khemchan gi yumda demand asimak iba banner paiduna thomjin lakhre haibasini oza oza sai matang da kai thambin Sikidi kokomi gi kano akogi maitai ga wari sanagadaba nati habo ato summin lawi ai mamang zo haigredana thoiba issue si akogi maitai ga kuki gi marakta nati masi tanaba sinba ma yawbagi kano articulation ama akoina yam sauna se yawriba aduga taribagi magi basis to di pura sumdaba haiba tare maramdi maitai ga kuki si sahi risang sina akogi nungsinana adum lai ko adubu taseng 1951 ko 61 gi mamang daleramba koi sininau khongsai gi lei mayam sing adu aikoi furup sing adu aikoi indigenous people ne koi luxury bani longminari bani hingminari bani ko aduga 51 gi matung da lakpa mayam sing adu di aikoina masi laibam thoktabani world gi chanaron chat oina malamdi aikoi indigenous population da sokpadagi adubu laiminaragi mayam sing asi even mapan gi mayam yauraga bogda laiminari mayam sing asi amadugi oiba conflict thokabi history je koi de laite haibani da sin kuki ga akoi mitai ga sungai laitana overnight ahinga makhakta ko Australia makhak kano sinni harakanda maruda nongmai pai yausallaga tamisam yang yum mai thadana mitai gi ko mai to hawrkiba se maliam na khangi koi madugi footage proof mayam laibani na adugo talaiba demand na sunagi kuki MLA taraga hek defection to moi budi pre plan yam to jeram yai kan plan di am to jeraga ju taliba dabidu gi background di chum di haibani da nang smaga aiga nomata mungnaba laigidiraga aina overnight ahinga mada rasmada maran sibse yadi haibani da atam siriba maran gi proof magi history legam to haibani da ana separate administration ama tan basi hoi moi memorandum pi 1960s ki matam jo ala memorandum ki kenya na memorandum che sang khra pi ba khotpa amala idana che sang pi bu di amani then 2011 da moi kano ma submit to bagi ko state demand committee ga na laibani moi che khra pisala poduna amani adugi demand du yengraga di maitai gi mathakta lan tagadaba natte haibani da 1960s da moi memorandum pire 2010 11 da moi memorandum pire government of India da piri ni ko ma piri bani adu taragadi moi makhata ba separate administration se they should continue demanding from the concerned government state or central government tawudabani haibani adu ki mathakta resma 2005 tagi suspension of operations si sanaba how bodagina 2008 tamapung phana tripartite agreement amagi makha da suji lakhi matamda under one clause ko
of the agreement da manipur gi apun bagi saktam territory integrity di ngakani haibase su tongnariba hariba kuki gi lalhobu singi khuyek pi ba singduna hariba close yawra torakpani haibani da aduna masagi su de leiriba singsina masi haibagi hak leite okay those who are just organizations kuki armed groups ko who sign the SHU agreement do not have the right for separate demand for separate administrations laiti haibnida madu maram ni modi close ir lady banina anyway kuki emile tara thoga masi talak iba khula iba mayam si government da makoina masi memorandum piraga government takna ra kan da masi tang da bani maitai kuki civilian lupi angang hat laga maitai gi yum mai tharaga demand du phang da ban nati habin phangsu phangoi hoisu bisu piroi aduga madu tawhidaba thabuk ama tawbudugi madugi serak tuina phangani moi aduna madugi damakta koigi mayam se koi sem sa duna dum lai aduga matang sida aina amuka so appeal tawning badi is not only the responsibilities or the duty of the Maitai community to safeguard unity and integrity ko Manipur koigi multi-ethnic territorial boundary of Manipur ngak se Maitai taki kanoina oirakte hauki basahi lisang kaya da Manipur khundam laita minak ni phuru masa mayam se punna koigi laimin duna nungsina duna Manipur apun masakam jingak no lakpanina hauji su phuru mayam singa se masi su tholaka matam wai ko aduka aikoi punna hoi Manipur gi saktam singak minase masi thugai na bo hotna ba gi we ba saithing mayama lakani maramdi Manipur gi civilization se yana tangba Pitribi da kano civilization makhalama khangni masi thugai da ya di habaki ko gi force ma lai base masi koi thengna ga da bani si proof singi thaudang lai sini aina thamjini mase and then consent CSOs and then stakeholders mayam na ai proof mayam gi responsibility nomina bagi kano si daita koi loksi aduna amukuso hari dana akoi da anoba system kaya so koi puthokuma tamwari by camera system lawars legislature hojik laibada bharat ki state tari manga taruk tari da sanari maharashtra jharkhand kan sanari by camera system phurup laiba kuthra mari manga ji ki mihut ka yaur kanda madugi lawar legislature ama sema kanda then area gi phurup singi tongan magi development gi approach and then in all socio economic and cultural gi development gi resolution decisions lower kanda hariba lawar legislatures in aikoi assembly da pukhala kanda koi tawya bagi system ga se hawdok matam moire phuru mayam sing se amasi daita lomina bagi tanja tu ai thamge resma ko waloba kai point wal hori haro Serio zayam ngai se duga mathang da lakjari ba sina aikoi gi khongjom kaithel da phamli ba dukan singda tongan ba loop singna senkhai demand torok padagi pubu thang loi ngam loi da demand kaya torok padagi madugi mayokta aikoi gi khongjom bazar shop owner association na sinduna dukandar singna protest tawkre haiba sino za masigi matang da za khong ta conflict situation amada kan muknari ba jaga amada ko se thokpa thabak amawai ta sengna integrity gi damakta unity gi damakta lanthengri mayam singa sisu awarpa mayam laiba khotpa ko makoi gi su adum mayam digi mating ni ba khotpa adum sathai ko adu yamna reasonable oibada ayadum sathai na khali tawbadadi hariba khunga pogi mingda natraga ko yaifa thorang amagi mamingda ko mi singse group kra semjalaga karigum khara ka isallaga sesallaga senda lambi oina karigum lakwa gi oina thengna basu yawi asaba mayam haiba tare ko aduna sigum sisu ekoi tawum thokte yaragadi hujikse gyan taminaba matamni tasena khun ngakpa singsu ekoina yokhatpa matamni aduga khun ngakpagi mingda senkhai thungkhai tawriba mayam singsu control tawba ki matamni aduna hujikse pot mang gari mangba adagi pot mangba huranba sigi thabak se hoi conflict situation maraka thoga su ekoina sidida yauriba mi singa sida oina amuk marakta apin tawjaning badi hausikki phibam se amna lubani aina pot huralaga mayama nungai gera ina khongera hurandana bu nungai bu oigera ama bu oigera ko adu aikoi kan isai sutungda huran bigi su masale hori ko
ina khon bagi su huran da bai su masa lehori ba myam sing ado hayeng lehobu nga moi do ba mina khupang tha dana dagi thambi ga do ba minai wi na lehodu ore ga di ma si hura la ga ina khol kari kana du na sini da aduna masi khan na matam oi hai bani maram aduna aikoi gi yaring khai masini ina apin in the meantime apin na yarak tra ga di miyang gi na lai ri ba kanu sing na su koi gi group sing na su ko consent oi ba kan state na or non state entity sing hai tare ko moi na su masi kap tong na ba laksin na ba hot na ba de miyam na masi gi kanu ma masi mathak ta ikoi changchen ba maram saraga ikoi angam ba ikoi donation pi ba na maram sa da extortion tauba sima thingba aduga tasena ai leijeri ba chang da gi maram sana maram sa ba mafam da donate tauba sidi malem gi na sanai taubam su thoi sima su thamge ko masi tholakani adugu gyan tamina bane hena mathok dai aduga sonra uran sidi chathar ibajing sidi thenga da ba yada bani suma ami thenga raga civilization la ibani akoina manglom sangsil libani ko asama aduga loisilakpado oja paum khaktang laukhachagi ge masida haibasi oja cookie sing rally chatori haiba sini masida palibasi lok sabha gi ahan session tha sigi kun mari dagi hogudariba asigi yenglaga numit asida cookie tabe area sing the rally chatuna union territory gi demand tawgani haina ITLF na phongdorakli ITLF ki media and publicity department thadorak pachirol amana hai haukiba chahi ama khara helakpa asta cookie singi mioi masing thingamdana sirbasu aikoi gi political demand amata hojik phoba phangdran lairi maram asina demand asi hen kansin ba amadi article 239A gi makhada cookie singi oiba union territory ama bibi nabagidamakta Fairjol Kangpokpi Tengnopal na chingba district singda khongjang jangsing gadori haina palli oja masigi matang doja Kijiban way boy the Bambaram Saba Sadaba, democratic movement of Sanction City, Malanguin, Adam Yai, Apama, demand of Adamina, some tow Havenida, Mita Halaga, Union Territory Tani, have the tow no Havenida, Madus Hagi Tapuni Avenida, Madusanabiara, the Malian, you shall Matamchita, any available means chaos, violent, Pangani have the Yaro Havenida. How you show a whole landing, have mission Yum Taraga, Mai Taraga, Halaga, Adam issues, a great lady, a Union Territory demand at the separate administration Tan, but to Town Havenida, really a Masatpa, and the peaceful release at Yai, Adoka happening. Matang Sida Resma in a Apin Towning Madi, Akui Manipur Miamda, particularly Chenkuki Miamda, Apin Towning is in it. History is Kamai Taugisin, a Manipur history, Miam, and then as in the Nang and a co. In Tohumdratro Pala in 33 state formation Torini, 11th century they early state constitution and a Loyum Basilan Ladana, Koila in Kagamatam, the Miti Pangi, with the history, Koi Adana Sagalaga from Pana, Lamina, indigenous kind of meeting, Ningo Logana, Lamina Pasigi, what is Singun? Mayam say, Masi, a distort over Yaba, what number Nati Havnida. Masi Matung Tabada, I call the Puya, Mayama like Gracie, Mayam like the Puya, Sibo, Sataran Kumbaga, Lady Coro, the Royan Chronic and Puya Singa, particular community, Amakaki, either when you have Nida. A limit on the Yumpum Workanda, Puruk Mayam Singiova, Zagazaka, Saitara, Irapani have the Amato, Bigi, can you say entities? I don't know how is Asiagi civilization, Amani Haina, Torim, the Yana Hanba, 1947, Manipur State Constitution, Ekimakada, 48 election, a popular government, the same than a constitution, Indiana 50 is the Layomatamda, equity 40 years ago, the Lagram, election, then precise Taugram neighbor. I think civilization, Lajaba, a post Hamani Havnida. Aroibada, I net Hamningibadi, modern history and Tole. Bharat the Pulavatung the Bharat ki education system da aduga Malingo education da Europe making as education gimatang importance to the Europe the akoi the Anova Mirwongi historian Yamna authority of historian sing Kara Naina Zeva. Couldn't have say even Professor Gamui Kamai, Gamui Kamai, Professor Horam Ko Nagajingi, even Cookiesingi, Professor Landina was a Landina lady, was it a lady was a Zukumar Ko. Sigumba lady. Mayam sing a sigi right up whole kind of say, Equina, literature in the park and the Yang, Munikari Iram Gizi, see the Manipur Kai, we get 2 guys, we often show your deal.
ओजा होराम ने इबदा मणिपुर थुगाइबगी वाफम याउदे तबदि नागागी ओइबे इश्यूज नागागी आइडेंटिटी मसी मिखा थादनबा थाक वांगना थमनबो होनै ओजा लांदेना प्रोफेसर लांदेना को मागी राइट अप होल केनोदा कनो सी याउदे हाइबनि द मणिपुर काइबगी वाफम सी याउदे हाइबनि तबदि महाकना कोइगी कुकी गी ओइबा अबेगी आइडेंटिटी से मसी थमनबा चौखटनबा खोदि होनै हाइबनि दा अदुना ओजा गांगतेसु यावरी ओजा तेस गांगतेबु मागी राइट होल दि येंगोरा कांदा मैतेगिसु अखोगी मैतेगी चौखटनबा होनबदा मणिपुर मयाम फुर मयाम जिगा चौखटमिनबा होनबा अदुगिदा मणिपुर अपुंबगी येंबदा ओजा प्रोफेसर से नावरिम सना जावबा को दसना जावबा मणिपुर की आर्किटेक्ट नि आइकोनो क्लास ऑफ 21st सेंचुरी नि बो हाइनरी मणिपुर हिस्ट्री हरिबो ओजा नावरिम सना जावबा प्रोफेसर नावरिम सना जावबा ओजा प्रोफेसर 𝐍𝐄𝐖𝐒 ओजा होराम को ओजा लांदेना अदिजु लेबो इवन मयामनगा जुम जानरीबो ओजा 𝐍𝐄𝐿 प्रोफेसर को मयांगी होल राइट ऑफ वर्क सी येंगो मतमदा मणिपुर की कनो से मुझे अथॉरिटी नि मुझे रेफरेंस लोनि वर्ल्ड अखोय मियामना यानरीबनेबो अदुई तारगदी मखोगी अगेंस्ट ngasi अनोब मिरो ngarang na han ta thokpa अखोगी कुकी स्कॉलर सिंग सिन स्कॉलर सिंग मदु इसलगा चे अचे सांखर इसला लारिका नमजलगा मै डिमांड त फंगबा यादोरी ब्राइबनिदा फंगिबा डिमांड तालिबा डिमांड दो मदु ना कनादा काय करी कन तुंगिबा पुन्ना लेमिनबदा मदु करी थुई हाइबना सिंगबसु मदुगी कनदो यामना कुपना येंगदौनेबा तानद्रिङैदा आइना पामेना त मेप जेबांग हम पुथोगा पलेक्ता येगा कनो तौ यापोन्तेबा जालेंगम मदगी कनो कनो हैना अखोगी सेपो मरामना तौदना तौबु खुपसे मसे तौहैदे मतम मांगनबनिको अदुगी मथ पुन्ना थाक मानना अखोगी चौखटमिनबा हाइबा असिगी फॉर्मुला द संहौबना अदुगा MNK बॉन्डिंग होजिकती इशू मला आबनिना को अखोगी फुरुप मयाम से पुन्ना लेरगस ब्रिटिश ना थेंगना ओनली 40s की मतमदा ब्रिटिश नागा कुकी ना थोन ओइरखरबसु होजिकती नागा कुकी की आइडेंटिटी दु लेरबनिना मैतै पॉसिबल लेरगसु MNK बॉन्डिंग हाइदना मैतै नागा कुकी मैतै मरक्ता मैतै पांगन लेजगरगा अदुगा नागा की फोल कुकी की फोल अदुदा याहौदबसिंगी मयाम जे कान MNK बॉन्डिंग मणिपुर मैतै नागा कुकी की बॉन्डिंग अमखकी फजन सेमकला कांदा बट विदिन a farm territory काइबा यादबा territory अमगी मनुंगा लेमिननबगी लंबी याप भौ याय अदुगिदमक्तनी अखोइना ऑर्डर कुकी की ओर नागागी ओर त फुर अमगी ओर मागी डिमांड पॉलिटिकल सोशल कल्चर ओर डिमांड से कनो माइ दरकार लेबदो अमत पीबा मतमदा मणिपुर की टेरिटोरी सोकपा से हेक सोकी मतमदा अखोइ मसेन से हायंगान बाउंडरी मसा मसा लाइग्रदि गानु मा येन मसे पाइसिंगी बैजु अदुगी नोमै कापना हातोंगिनगनि अखोइ पो सन्नम चेंजिंगी बैजु हामिंगम चेंजिंगी बैजु कनो माइ बाउंडरी लांजंग्रमनि हातोंनबै फिम द जुम लाय अखोइ सुसाइडिन केनोंद लाक्तोइनि आइबनिदा अदुन फिजिबल ओइदि आइबनि अदुगिनि अखोइना फाइट तौरिबसे इपा इपुजिंग नमसि सिंगतम होइ nga फसना nga आगा अखोइना थमनबिसे अदुना मसि खल्ल कांदा अखोइ डिमांड अखोइ तौगदबनि अदुना हारिबा MNK बॉन्डिंग सागतप याय अदुनबु अरोइबदा हारिबसिंग से अपामसिंग से पीगदबनी तौबददी द एज ऑल से मल्टी इथनिक टेरिटोरियल बाउंड्री ऑफ मणिपुर सिदी होगी कायबि यारोय अदुना इवन हौजिती कांग्रेस की MP अनिसु लेरे द BJP की गवर्नमेंट सु लेरे अदुना कॉन्स्टिट्यूशनल गारंटी टू सेफगार्ड द टेरिटोरियल इंटीग्रिटी ऑफ मणिपुर शुड बी से वन ऑफ मेन डिमांड ऑफ द पीपल ऑफ मणिपुर मसी मणिपुर मियाम जे अकनबा खोंगहोमा आई हौजिसु हवनिंगी एनी डिसीजन तमागी मतम की लौरक याई तौबददी टेरिटोरी की अपन बसतम से ngaknabo honabada भारत के कॉन्स्टिट्यूशन ना भारत की स्टेट पूरी ऑर्गेनाइजेशन थुगाइबा पिक्शन बंगामीबा आर्टिकल 3 मणिपुर दि सतनाबा यारोय हारिबा से मणिपुर लेबा पॉलिटिकल पार्टी तारा अदुगा सरकार पारिबा BJP गवर्नमेंट अदुगा मियांगी मिहुत ओइना सतलिबा आउटर इन कनो इनर्जी को कनो ऑनरेबल MP अनि असि अमजुंग CSO मयाम पुलप सब मानरा कांदा टेरिटोरी की वफम दी फिक्स थाम मतुंगा मदुगी मनुंगा लेबा आइडेंटिटीज मयाम दो मदुगी होइबा दरकार लेबा सिंग दुदी मदु खनसी खनहंसी हाइबदो फर्स्ट द टेरिटोरी
constitutional guarantee to safeguard the as all multi-ethnic pluralistic boundary of Manipur se masi bhari constitution nga kadabani article 3 chanaba yaroi hai kadabani masi hana hapa matungda ai furup singe ba apam mayam magi suna ba da yeng kana pi ya pi kadabani sebat sagat development tawgadabani ha se thamge rasma ko sari yam nungai je oza oza gi achin ma matam kya kai thokpiduna aikoi gi studio asta lengbirakduna phajakraba mamani yam khraba wafam kya thambiyo idumak to oza bo amku sana thagachari kai khumna siri oza ngasi matang asada north east window na sandokchari ba news analysis loishinjare meeting tabiri ba punamak pu amkhana thagachari